Ima, ngaku ko, ay ngak le torke. Seneng teng nabi am pare. Nang pong tadri bo. Tadri na. Ko ino ay sibo. Nang audition film Manipur film audition mo taw ni hajan nang tadri. Kamay tawag ay diyan pamjabasinggi ito mo din. Oo, adu nang napamba do gini ay nanong dang si tingnan ngay dahay kita orse. MR movies ne, nonglay films ne, series films na film am putok ka daw ribo ko. Sige artist kan bagi audition ne ba taw do si. Ado MR movies nonglay film series film hay jibu kay film putok ka. MR movies sai sin oja oji ba wuning thawjanggi magi mai pak na putok kraba film khara man panjara bada. Akoi gi le kai la lomba part 1 korungan ba part 1 2 3 adu digi di akoi gi satlo lai rang satlo ai nupi tam na lai adu digi am putok re dana ko mai pak kraba. Aduga nonglay films kina oja bimol hogini nongbangi jiget kaina lu putum bogan pudo krije aduga series films ka mo haba taragdi oja sudir kamjam gini ba mulam dai thawmai adudigi di ai khoigi kurai ngobi ga hiji nongju kurai di oidai na hoi kurai ngobi film bogi ngamdi ado moi do yam yamina adu di chan chan phangwei wani ne thongda di kai lo ne ma ai di kaw ni kaino hojiki haiba banner sing se sikata na team do do je ꯑꯩꯈꯣꯏꯒꯤ ꯃꯥꯂꯪ ꯀꯩꯊꯦꯜꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯃꯥꯂꯪ ꯀꯩꯊꯦꯜ ꯍꯥꯏꯗꯤ ꯐꯣꯟꯗꯒ ꯌꯥꯎꯕ ꯑꯦꯞꯇꯣ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯑꯦꯞꯇꯨꯅꯤꯅꯦ ꯍꯥꯏꯁꯦ ꯑꯗꯨ ꯀꯃꯥꯏ ꯇꯧꯒꯦꯕ ꯃꯥꯂꯪ ꯀꯩꯊꯦꯜ ꯍꯥꯏꯔꯤꯁꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯊꯝꯃꯤꯕ ꯁꯦ ꯆꯍꯤ ꯑꯃꯗꯅꯦ ꯐꯤꯜꯝꯁꯦ ꯑꯍꯨꯝꯅꯤ ꯄꯨꯊꯣꯛꯀꯗꯣꯏꯁꯦ ꯑꯗꯨꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯀꯨꯝꯕ ꯐꯪꯉꯣꯏꯗ꯭ꯔꯥ ꯃꯌꯥꯝꯁꯤ ꯌꯥꯎꯁꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯀꯨꯝꯕꯒꯤ ꯆꯥꯟꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯗꯕꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯑꯣꯗꯤꯁꯟꯁꯦ ꯀꯥꯏꯗ ꯀꯃꯥꯏ ꯇꯧꯕꯅꯣꯕ ꯀ꯭ꯋꯥ ꯀꯩꯊꯦꯜꯗ ꯂꯩꯕ ꯕꯤꯕꯤ ꯂꯥꯏꯐ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯈꯪꯉꯤꯅ ꯑꯗꯨꯗꯩꯗꯨꯗ ꯇꯧꯒꯗꯣꯏꯅꯦꯕ 3 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯇꯥꯔꯕꯅꯤꯀꯣ ꯍꯣꯏ ꯀꯔꯝ ꯀꯥꯟꯗ ꯐꯣꯝ ꯊꯥꯖꯟꯗꯣꯏꯅꯣ ꯐꯣꯝꯁꯤꯅ ꯖꯅꯋꯥꯔꯤꯒꯤ 30 ꯐꯥꯎꯕꯗ ꯊꯥꯖꯟꯒꯗꯕ ꯑꯗꯨ ꯐꯥꯎꯕꯅꯤꯀꯣ ꯐꯣꯝ ꯊꯥꯏꯁꯦ ꯑꯗꯨ ꯃꯅꯨꯡꯗ ꯊꯥꯖꯜꯍꯧꯒꯗꯕ ꯑꯗꯣ ꯃꯣꯏꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯇꯧꯔꯗꯤ ꯅꯝꯕꯔꯗꯤ ꯆꯨꯝꯃꯤꯅꯤ ꯑꯩ ꯍꯥꯏꯒꯦꯁꯦ ꯌꯨꯁꯦ 76299 76299 51 629 ꯌꯥꯔꯦꯀꯣ ꯍꯣꯏ ꯌꯥꯔꯦ ꯅꯪ ꯐꯣꯝꯗꯣ ꯊꯥꯖꯜꯂꯨꯀꯣ ꯊꯨꯅ ꯄꯥꯝꯖꯕꯒꯤ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯍꯧꯖꯤꯛ ꯃꯤ ꯑꯣꯗꯤꯁꯟ ꯌꯥꯎꯕꯒꯤ ꯄ꯭ꯂꯦꯡ ꯂꯦꯡꯉ ꯂꯩꯔꯤꯁꯤ ꯅꯪ ꯐꯪꯍꯧꯗꯔꯣꯏ ꯅꯪ ꯐꯔꯦ ꯑꯩ ꯆꯠꯂꯨꯒꯦꯀꯣ ꯍꯣꯏ ꯀꯨꯏꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯐꯣꯝ ꯊꯥꯖꯟꯕꯅ ꯗꯦꯠ 30ꯗ ꯑꯗꯨꯒ ꯑꯣꯗꯤꯁꯟꯅ ꯗꯦꯠ 3 ꯑꯩꯅ ꯍꯧꯗꯕ ꯇꯥꯔꯦ ꯊꯥꯖꯜꯍꯧꯗꯕ ꯌꯥꯔꯣꯏ ꯃꯌꯥꯝꯁꯨꯅꯦ ꯐꯣꯝ ꯊꯥꯖꯟꯅꯕ ꯇꯧꯕꯤꯔꯣ ꯃꯇꯝ ꯂꯩꯇ꯭ꯔꯦꯀꯣ ꯅꯝꯕꯔꯗꯣ ꯑꯝꯇꯪꯒ ꯍꯥꯏꯖꯔꯛꯀꯦ 76299 51 629